Arambai News Guwahati da Manipuri Pao tabiri basingbu ihan hanbu maktada chingangwam Sujitrani na khurumjari hujing asigi samlapa mariba Pao sing lobirase ngasi Assam yauna lebaga sigi state mangagi mikhalgi matam laukthokre Delhi da pangthokiba Paogi mifam amada Chief Election Commissioner Sunil Arora na laukthokiba matungina Assam gi mikhal tangkak ahum thokna pangthokani ahanba tangkak gi mikhal March ki tang 13 ta pangthokani masida kendra nifuteret kongani Anisuba tangkaki mikhalna April ki tang amada adubu masidana kendra kuntra mapanda mikhal pangthokani ahum subam sung aroiba tangkaki mikhalna April ki tang tarukta district tarani thoigi kendra nipu kolaga pangthokani board masing thigadabana megi tang anidani hozai lamding half-long loinana barak tampaki kendra singidi anisuba tangkak haibadi April ki tang amada vote thadagani aduga Guwahati yauna Kamrup district ki manungda leiba kendra singi mikhal aroiba tangkak haibadi April ki tang tarukta pangthokani asumna April ki tang tarukta Assam gi assembly kendra chamaga kuntaruk maki mikhal pangthok loikhrabasu vote masing thibadi handak mikhal pangthok mi nagadoriba state mari asiga punna matam amatada haibadi vote thimi nagadaba maramna me anida vote masing thigani Assam da punna voting center lising kuntraum doiga chonga kuntra legani S Srinivasna Assam gi akhanaba electoral observer oigani voting center khudimakta CCTV camera sing khingani district amsung state ki thakta health officer amamamsu leigani hairi electoral officer pumba covid vaccine kapkani aduga mirep che pishinba matamda candidate ka loinana miyoi anidagi henna chatpa yaroi dawri yumthong changduna vote khomba matamdasu miyoi manga dagi henna punna chatpa yaroi hairi vote thadabagi matam hanadagi pung amagi matam chonthana habadi pung ama hena piragani Assamiyam gi khwaidigi maroiba khumai bihu Ramzan loidna class 10 amasung 12 ki parikya gi matam yenglaga vote ki matam lepani hainasu EC gi CEC Sunil Arora makata na pawmi singda phongdoki Ding Express hairaga khangnaba Hima Das ngasi Assam Police ki DSP khankhre DSP khanba sida Hima Das tasingna chawthok chaki piklingai dagi hauna mahakna police oiningbagi mangduna lakhiba du ngasidi mangphaunare haiki sana khonabadagi lo potharaba matung police ki thabaga sida matam pinanaba honagani su haiki mangonda piribari recognition asina sanuroi singda thauna hapiba oigani haina su mahakna Assam lenga ki matakta thagatpa nungaiba phongdoki ngasi Guwahati ki saru sajaida Hima Daspo DSP rank pi ki baga loinana candidate chonga ga marfutara tare Assam Police ki SI oina khankhre SI khanbagi thoramasida Assam ki CM Sarvanand Sonowal Education Minister Himanta Biswa Sharma amasung awangwa thagi police official singsu saruk yakhi thoramasida saruk yakhiba DGP Bhaskar Jyoti Mahantana nauna khalaba SI sing asida warning piraduna training matamda akhanba parikya sing logani karigumba parikya sida pheloiba thoklabadi SI changba yaroi thabak phangloisu haiki Lakhipur ahal marub amasung sagapam gaura ningsinglup Lakhipur na punna sinduna ngasi laikhidraba ningtam lanmi sagapam gauragi chama sutna taruk suba mapok kumon thoram binakandi mamang lekai thongkhongda pangthokre thoram haugatpada barak thonggi thongkhongda leiriba ningtam lanmi asigi saktamda lei pareng huktuna amasung lei amadi mairana chingba katuna ikai khomnaba utkhi thoram asida lupki VP ingudam Kanta retired Lieutenant Colonel Arambam Gaura Kishore ingudam Vinod Prem Kumar amadi Yumnam Nadia Chana chingba akhanaba miyoi singsu saruk yakhi thoram asigi manung chana ingudam Kantana mifam apoiduna pangthokiba mifam amada Lakhipur ahal marupki thoburen ingudam Vinodna Shraddhanjali katpagi cherol pathokhi Laikhidraba ningtam lanmi asigi punsi amasung thabak singi maramda Manipuri Sahitya Parishad Lakhipur District ki President Yumnam Nadia Chan Potharaba Oja Thaudam Rajendra Professor G Narahari Sharma amasung Central gi ex-president N Nanda Mohan na chingba miyoi singna wangangki thoram haugatpada sagapam gaura ningsinglupki ngamthang thoburen Thaudam Prem Kumar na wahodok amasung taramna okpagi warol thamki warep oina loduna lamdamasigi miyamna taliba wakhat loinana pamjabagi matungina barak thongasi laikhidraba sagapam gauragi mingda thonbinaba amasung binakandi dagi sonayobgi lambi asisu ningtam lanmi asigi mingda thonbinaba wakatkhi binakandi mamang leikaida sagapam gauragi mingda community hall ama sabinabaga mari leinana authority singda haijaba hainasu warep lawki
World Peaceful Foundation through religion da Pandamgi Makada, Malemgi Apunba Maitei Lining Loop, Sonai Kasar Assam Nasin Langduna, Assamgi Kasar District ki Jora Khulda, Jingu Tongnang Ning Tho, Jingu Jingchep Naral Pangalba, Amasung, Jingu Awang Ning Thogi, Sanglenama, Sangabagi Thoram Pangthokre. Thoramasida, Lining Loop Asigi President, Kuman Chauba Maitei, Amasung, Universal Friendship Organization gi Secretary, Y Miraba Angom, Kangla Pamtho Humpumarigi, General Secretary, Ingba Mangang, Umanglai Kanba, Apunba Loop. Assamgi President Nabachandra Maithei, Assam Manipuri Sahitya Parishad ki President N.G. Joy Kumar, MCD College Sonai ki Potharaba Principal M. Mohan, Assam Manipuri Sahitya Parishad ki General Secretary Dr. K.H. Thiren, Jorakhul ME School ki Headmaster K.S.H. Komlakantana, Mathang Sitna Chief Guest President Amadi Guest of Honor Sing Oina, Daista Famki. Ngasisu Imoinu Group ki Anisuba, What is Next Haiba Thoram, Kasar Lakipur Kunogda, Rural Development Committee Kuno Kasarna Sinduna, Lai Haraufam Community Hall da Pangthokre. Hariba Mifam Asida, RDC ki President, Potharaba SDO, Oinam Biramani, Dr. Dhanabir Laishram Amasung, Imoinu Group ki Director, Longzam Babas Nana Chingba Myoy Singna, Dais the Famduna, Mariba Wafam Kaya, Pongdoki. Meghalaya Cabinet na state asida, liquor amasung wine ki tongan brand singda, vet ki chang chada, nipudagina, Kuntra Tare Dasmik Mangada Hantanabagi Warep Laukre. Hauki Bapung Kunmarisida Awanopoki State Singi Manung the Hauzik Powda, Nasigoina, COVID-19 positive report Lakraba State Singi Manungda, Assam the Kuntramari, Tripurama di Manipur Tare Amadi, Mizoram da Taruk Pankre. Assam the active Oriba case missing, Chaniga Marfu Taretni, Tripuradana Kuntrani Toy, Manipurana Kuntra Taret Amadi, Mizoram da Kulhumdoini. Amadi Hokiba Pung Kunmari Sigi Manungda, Assam da COVID Anaba Amakak Lake the Banatana, Awanopuki State Singi Manung the Hauzik Pau Yoina D, COVID number Moiduna, Nasigoina Lake the Bagi Pau, Amatalak tree. India the Nasigoin Hauzik Pau, the COVID get nova positive case, listing Taramanga Pankre, Upon Banabagi Masing, Crore Amaga, Lak Tara listing Humbudrani Panyokre, Active Oriba case Masing, Lagamaga listing Yankay Tarukni, Amadi Upon Balaki the Bagi Masing, Lagamaga listing Yankay Teret Yokre. Nasigoin Hauzik Pau the India the COVID Anaba, Marfumapan, Laikitabagi Pau, Lakli. Panbayay India the Quaidigi Satirakliba, Maharashtra da, Nasigoina, COVID ki anova positive case, Singni Panga Chahum, Kuntrahum doi Pankre. Upon Banabagi Masing, Lak Kunma Toiga Lising Kuntrani Pan, Jamaga Yankay Mari Yokre. Hauzik active Oriba case Masingna, Lising Humputaret ka Chatruk Subna Nipani, Amadi Upon Balaki the Bagi Masing, Lising Yankay Toy Subna, Nipumato Yokre. Nasigoina Hauzik Pau da Maharashtra da COVID Anaba Nipunipan Laikitabagi Pau Lakli. Amadi Anisuba Satirakliba State Kerala da Nasigoina Hauzik Pau da COVID ki anova positive case lising Ohumga Chatru Humbudrama Toy Pankre. Nasigoina Kerala da COVID Anaba Taramri Laikitabaga Loinana Apunba Laikitabagi Masing lising Mariga Chamaga Humpumanga Yokre. Leibaga Sigi Chief Election Commissioner Sunil Arorana Lautokibagi Matungina. Assam Yauna State Mariam Sung Union Territory Amagi Mikhal Mars ki tang kuntaretagi Horga April Kumapanda Loiragani. Tamil Nadu Kerala Amsung Puducherry gi Mikhal ki tangkak Amuktangda Haibadi April ki tang Tarukta Pangthokani. Assam da tangkak Ahum Thokna Mikhal gi Numit Lepnarabasu West Bengal da de tangkak Nipan Thokna Numit Nipani da Bot Thadarakani. Mikhal Hauba Numit Haibadi Mars ki tang kuntaretagi Horga April ki tang Ama Taruk Tara Taratret Kunitoy Amadi Kuntaruk Loinana Aroiba Tankakna April Gitang Kumapanda Bot Thadagani. Bot Thadanabagi Matam Mahusagi Matamdagi Pung Ama Hengat Hankre. Union Territory Amasung State Marigi Punna Constituency Chanipanga Kun Marigi Voter Punna Crore Taranipan Dasmik Taruk Nipana Punna Polling Center Lak Ani Dasmik Tareta Bot Thadagani. Phibam luba amadi khudong thiningai oiba area singda leiba polling station singda webcasting gi thorang togani maroina state mari gi special observer singsu khankhre Tamil Nadu amsung Kerala da di observer ani khanki aduga candidate singna gari ani amsung security ani dagi henna siznaba yaroi hairi yum da vote khomba chatpadasu candidate tharaga manga dagi henna chatpa yaroi Jahi Marfu Mataki voter singna postal gi kuthangda vote thadaba yagani nakalamromda maral leiraba candidate singna media gi kuthangda advertisement togudabani
Commission Tamil Nadu gi manung channa Kanyakumari Lok Sabha Kendra amasung Kerala gi Malappuram Lok Sabha Kendra gi bai polsu April 3 pangthoklagani lauthokre. Asumna Mikhal gi matam lauthokhibaga loinana election gi model code of conduct su chatnaba haure haina CECS na makhatana lauthokhi. Leibagasi Union Education Minister Ramesh Pokhriyal na ngarang Navodaya Vidyalaya Samiti gi Executive Committee meeting da saruk yaraduna Class 6 dagina Class 12 fawbagi mahairoi singda textbook sing lemna piragani haikre. Loinana Class 9 dagi horaga masigi mathaki mahairoi singda tablet lemna yenthokpa loinana hostel amasung school singi phibam phagat hanabagi damak CSR fund mobilize tawbuna chingbagi matangda mifam asida khanaba hauki. Amade Pam Thadokrabi Myanmar gi Luchingbi Aung San Suu Kyi bu military ku tawkhibagi matung Leibagasi Konung Sahar Naypyidaw da leiba masagi sangai da asuk kuibase house arrest oina thamlakrabagi matung atopa haidoktaba anoba mafam amada pukhre. Suu Kyi gi party National League for Democracy NLD gi likhun matungina Aung San Suu Kyi bu mafam khangdana atopa anoba mafam amada puduna chatkribase numit tarukni suzilakle haire. Ngasigarnadi Arambai News Guwahati da Manipuri Pao sandok chaba matang solution zabaga loinana tabiri basingbo mukaswa hana kurumjari.